Amazon umangsi changsin yausinba pakna ngamdriba while oiba mafamni haina chahicha kaya khanarami adubu sangtrik sangba unawana uriwari singsigi makhada angakpa kaya lotuna leiramli haiba modern science ki mapaldagi khangba hongnarakle LiDAR natragana light detection and ranging haribase miyoibagi mitna uba ngamdaba pot uba ngamhanba technology makhal amani aeroplane amada pankhatuna puba system sina laser pulse kaya laimai tamna kapsille laser singdu laimai dagi amuk thaktorae scientist singna masidagi fanglakpa data sidagi makhada leiriba laimai gi fivam laikut laitong mayek sengna uba ngamme mapan thongda umang oin ujarabasu haujikti atongba chingdum macha lambi sorok iram nala khudong thibadagi ngakthoknaba defensive structures miyoiba khundanarambagi mami kaya leire haiba khanglakhi 2023 da Vinicius Peripatona Lujingba study amana Amazon gi pikraba supnatagi 0.08% faw yo fataba mafam amada LiDAR sijinaduna thijinki maduda amukta khangdriba hana khunda naramba archaeological site kunmari thengnarakhi masidagi pabada lishing tara dagi lishing kunmari faw oibeyaba adugumba structure kaya amsu leram khigani haire Bolivia gi Llanos de Mojosta LiDAR scanning tawrubadagisu Kasarabe culture gi pyramid manba structure ising natragana chochot lauba mafam lanthoknaba wangkhat halaba lambi causeway kilometer kaya sangba adagi canal kaya amasu thengnarakhi masidagi khangba ngamle madudi Amazon si sadanduna amade umangdagi sijinaba yaba pothok thiduna hingbasing khaktana leiba mafam natte yam organized oiba achouba chakhatlamba khunai leramme Ecuador gi Upano Valley da yamna ngakpa ngasi faw khangjabasingi manung Amazon gi khwaidagi liraba mayolam oiraba yaba mafam amasu thengnarakhe LiDAR technology gi mateng dagi mafam du map tawtho ubada umang dugi makhada jahi lishing ani chamnga muk mamang da saramba mafam si lei khanglakhibane grid mawong da semba lambi sorok mayam gi oiba ahangba public square natragana plaza yum kai laishang natraga pothafam sanaramba yaba atomba platform kaya su leiramkhe mafam sing sibuna amu kilometer kaya kaya sangba chap tingba tongkhatlaba lambi singna samna halamme mafam sing sida mi lising kaya khundaram gani haina panai tawkhai duna yenglubada advance oiba makhalgi lau singu pathap ilamme chujak leibak mangra amadi u mangra na chingba tharamme ising ichaw laksinaba ithei khong kayam su tawrammi haiba khanglakhe chafu machet khutsu khulai amade jinja ki lemhau khak thengnarakhibidagisu mating leba khunai chahicha kaya lerami haibasimadi khangma ngamle adubu ngaklibadi 600 CE swaida karina kamdongna no khangdana mangkhriba asine thijiloi singbu amuk henna ngahalibase mafam sigi pak chawrami basi khaktanatte and this chingda nganna chakhalamba Inca civilization faw thonglaktrngaida mafam sina hana chakhalamba asine European singna yam thoi usitana khalamba jati sing sina asuk ana complex service society likhatlami ba asine rainforest ta fangba lebak si lehau sathina yaude tabada soidana ngakpa fawgane lehau yaudраga asuk chawkhriba umangse kamdongna leiba oithok tawriba masigi pawkhumdi umangsigi mahausagi oiba recycling system sida leire kelakpa una wana haira amadi asiba pambi singna sing fungi bacteria na khudakta kaitha tumdahan biduna hauriba pambi singi machinjak oina fanghalle aduna haibadi machi singse leihau oina tungsin banangdringaida ahingba pambi singdugi saruk oina amuk lokhat khibena hale haibane leihau leikidraba mafam sida archaeologist singna amuba machi asuki matik yawba leibak mafam kayada leramba thengnarakhe masibu makhoina terra preta haibade amuba leibak haina mingthole terra preta si machi na pik thalle ahingbadagi lemhuba pochak adigi ariba chafugi machet makai kaya su yawramkhe aduna takpadi mase mahosagi ojaba natte khudsem gini haibane masi thainagi amazonian singna chahi lising kayagi mamangda semlambani haibane makhoina maitan chafu machet compost adagi sanga gi maru asina chingba totuna mahi marong yokpa yaba leibak puthokpa hairami takpane achouba civilization ama oirakpa haibase lahu singu chakhatlaba kan khaktada yamlaba miyam yokpa ngamlaba kan khaktada oithokane aduna lehau leitaba Amazon gi mafam asida achamba hunter gatherer khaktamak leramgani khalambadu terra preta thengnarakpadagi lalamle khanghalakhe
Scientist खरना मसे लैबा वाबा मफम अमबु तुंगकोइना खुंदाहनबिबा ngamba bioengineering मखल अमनी हाइनसु लौनै मसीबु सेमलमिबा मियोय जातिदुना मांगख्रसु ngasi तेरा प्रिटा लाइहाव असुकी मतेक लैरे Amazon si wild oiba mafamni haina aikhoina khanjarabasu umang si saruk kayadi miyoibana semlamba oigani su haire kadai waida karamba u makhal hauri asina chingba thejinbadagi su kanaraba u makhal khudamoina kakao Brazil nut cashew palm variety singse ariba settlement sing nakna haurami haiba scientist singna khangakhe sina takli umang se thawaina apamba mawong da semtok lamme makhoibu yokpi thakpiriba upal wapal thaduna हाइकोल लेकोल ओइना ऑन्थोक लम्मी हाइबने अदुगा उखासिंगदा पाक चावरबा जियोमेट्रिक शेप सर्कल स्क्वायर अमदि लई कया हक्तुना लेरंबसु थेंगनरखे उ कोकथोकपदगी नत्रगना लाइडार स्कैन तौबदगी मसिगी लाइमाइदा हक्लंबा मीटर चा कया पाक चावबा जियोग्लिफ सिंगसि थेंगनरखिबने जियोग्लिफ सिंगसिगी मथौ करिनो खंगद्रबसु मयामसी सेमबदा प्लान तौमिनबा अमगा पुन्ना थबक पांथोक मिनबा चंगम दौरिबदुदगी Amazon da thaina leram doribadu icham chamba khunaidi oiraroi haiba khangle European singna thunglaba kandudade Amazonian culture singdu mangkhiba kuire makhoina semlam saramba yum kai lambi sorok singdu mahausana amuk lausin khrabana ihang hangba mafam oina thengnare science na hena chawkhatlibam khai hana thengnadriba aronba kaya amasu sungsoi soidana safong lakhigane ngasigi wahang Amazon turel khaktada fangba sa makhaldu karambano haibiramo